India ki Prime Minister Narendra Modi da Nobel Peace Prize pibinaba nomination tawba leptri hade. Hindu nupi sing Muslim nipa da yumpanduna Muslim onthoknaba honarabada paisa sauna thadaba Jalaluddin Khan ki mathakta organized crime tawbagi UP police na case charge lankhat khre hade. Sahi ahung ke manung da Muslim nipa lising ama henbada Hindu nupi oinanaba amadi launanaba paisa thadaduna Hindu sing Muslim onthoknaba honarami haina iduning thona share tarakle. Thasagi Nipan ki ahinongyai tagi UN sin changchalakiba naga tapa mafam sing da lalot etiki thabak sing athengba thambagi khongjang asina maram oiduna Dimapur amadi Guwahati dagi Imphal tamna changchalakiba maugeta panduna leramba gari sing khongjang saukatpa sinna mafam adu leiba yaroi haina tanthorakpadagi hojik Nagaland ki khojama gate phawba thawdohan khre hadi loinana gari samaga yankhai hena panduna leire hadi nakalamrom da UN sigi mifam pangthokle hadi khongjang handoklaba yana leire hadi beneficiary singbu khaibung tanaba sinbirakanu haina phongdorakre haukiba September ki tang ahumda a way of life for SC ki thobal amasung Kaksing District Beneficiary Association makoi gi oiba phangpham thokpa training gi sak thung matpa amadi tongan ba aranba thabak thawung singi maramda Manipur da phongna daily newspaper singda waphong khara phongdokhrabagi matungta hauji amuk Thobal Joint Director na Circle anigi makha taba staff doctor singi khuthangda wathawriba senpham pinaba beneficiary singda amamamta oina contact tawduna mahakna tawkiba aranba sing kupsinna bohonarakwa amasung association gi meeting yumda phawba chatlag wari sana bohonariba thabak thawung sing khudakta lepinaba association gi mohot sinduna mayanglabong Kumarjin na phongdorakle Mahana makata na phongdokibada karigumba makata na association gi beneficiary singda awatpa paisa pinaba amadi association gi Meeoi sing wari sanaba honarapada association gi maikaitigi kanagumba Meeoi singna masa gi khudong chanabata yengduna paisa lawba amadi moithem tawbada pangthabagi thabak tawbigano haina beneficiary singda su apel torakhe loinana lairaba lomi singbu lairik haitabani apangbani khana khaibung tana ba honabirakano mara lairaba Thobal gi Joint Director bu matik chaba chairak piu loinana atopa mafamda transfer thabiu haiduna laingak mari leinaba singe puning singselakhe suicide tagi ngak thoknaba matam chana counseling piba mathau tai haina thamrakre Malam gileba kaya singda pangthoknabagung arang Manipur gi oinasu World Suicide Prevention Day gi thoram mafam kaya da tanthokhre National Mental Health Program National Health Mission Manipur amadi Directorate of Health Services Manipur ga khusamnaraga World Suicide Prevention Day gi thoram Danamajori University gi College of Commerce gi Unity Hall da tanthokhre Changing the narrative on suicide habit thim da tanthokiba World Suicide Prevention Day gi thoram aduda Health Services gi Director Dr. Sambo Golmai Family Welfare Services ki Dr. N. Hemanta Kumar Health Services Additional Director Dr. N. Bino National Health Mission Manipur ki State Mission Director Dr. M. Dinesh amadi DMU ki College of Arts ki Principal Sagolsem Lansen bana mathangsina thoramadu ki Presidium Member sing oiba sarubya ke thoramadu ko mari lenana Health Service ki Director Dr. Sambo Golmain Hai Manipur da 2023 ki May 3 digi horakeba Manipur ki irang asina maram oiraga tokphom khanglaktabadagi masa mathanta sijabagi chang hengalakle malem gi oina sahi amada Meeoi lakh taret ki mathakta suicide tawri masigi manungda Manipur gi oina Meeoi taruklom oire suicide tawbagi wakhalon asi haujik ki Masida ahal singdagi nahasing na hele haire suicide tagi akhogi tunggi mirror sing asibu kannabagi damakta akanba thabak lokhat pasange kanagumbi amagi moong matawda mahausaga manadaba moongda ahongba laktana wakhal son thana phumbangna na leiba thengnarabadi Meeoi adubu matam chana nengthina counseling piba mathautai masina Meeoi adubu suicide tawningbadagi lapthohanba ngamgani hana phongdokhe Nakalamaranda Churchanpur Medical College Imphal Campus ki Department of Community Medicine na Collective Trust da khusamnaduna World Suicide Prevention Day ki thoram kiamgaida leba Churchanpur Medical College da pangthokre Amaramda Department of Clinical Psychology RIMS Imphal District Administration Imphal West da khusamnaraga Mekola Gulab Higher Secondary School da World Suicide Prevention Day ki thoram pangthokre RIMS ki Department of Psychology ki Head Samikta Ngairangbong ki miyang makhada pangthokiba thoramadu IDP samaga marfu mapan romna sarugya ki haide Assam lengakna illegal immigrants sing tanthokhinaba SOP issue tawkhre Assam dagi illegal immigrants sing mapung phana masak khangdoktuna tanthokinabagi damak Immigrant Act 1950 bu mapung phana operate tawhanabagi damak Standard Operating Procedure ama semle haida Assam ki Chief Minister Himanta Biswa na ngarang phongdokhre
ꯃꯍꯥꯛꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯗꯤꯔꯦꯛꯇꯤꯚꯀꯤ ꯈꯨꯠꯊꯥꯡꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 1950ꯒꯤ ꯑꯦꯛ ꯑꯁꯤ ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯟꯇꯔꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯄꯋꯥꯔ ꯄꯤꯗꯨꯅ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯂꯣ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯈꯤ꯫ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯂꯩꯉꯥꯛꯅ ꯏꯁꯨ ꯇꯧꯔꯤꯕ SPO ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯗꯨꯅ ꯐꯣꯔꯦꯅꯔꯅꯤ ꯆꯤꯡꯅꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯁꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯄ꯭ꯔꯨꯚ ꯇꯧꯅꯕ ꯅꯨꯃꯤꯠ 30ꯒꯤ ꯃꯇꯝ ꯄꯤꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯏꯚꯤꯛꯁꯟ ꯑꯣꯔꯗꯔ ꯊꯣꯛꯂꯒꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯁꯥꯝꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯊꯣꯛꯍꯜꯂꯒꯅꯤ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯔꯥꯏꯠꯁꯤꯡ ꯉꯥꯛꯅꯅꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤ ꯍꯥꯏꯈꯤ꯫ ꯐꯝ ꯇꯥꯈ꯭ꯔꯕ ꯅꯦꯄꯥꯜꯒꯤ ꯍꯥꯟꯅꯒꯤ PM ꯑꯣꯂꯤꯅ ꯏꯟꯗꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯤꯡꯕꯗꯒꯤ ꯊꯣꯔꯛꯄ ꯏꯔꯥꯡꯅꯤ ꯍꯥꯏꯕ ꯅꯦꯄꯥꯜꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯃꯔꯛꯇ ꯐꯝ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯈ꯭ꯔꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ KP ꯁꯔꯃ ꯑꯣꯂꯤꯅ ꯅꯦꯄꯥꯜ ꯂꯩꯉꯥꯛꯄꯨ ꯏꯟꯊꯨꯗꯨꯅ ꯃꯍꯥꯛꯄꯨ ꯄꯋꯥꯔꯗꯒꯤ ꯂꯧꯊꯣꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯨꯛꯅꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯍꯥꯟꯅꯒꯤ PM ꯑꯣꯂꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯤꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗꯅꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯑꯣꯂꯤꯅ ꯏꯟꯗꯤꯌꯥꯒ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯂꯤꯄꯨ ꯂꯦꯛꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯂꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯄꯋꯥꯔꯗꯒꯤ ꯂꯧꯊꯣꯛꯅꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯔꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯍꯥꯛꯅ ꯍꯤꯟꯗꯨꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯔꯗ ꯔꯥꯝꯕꯨ ꯑꯌꯣꯙ꯭ꯌꯥꯗ ꯄꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯒꯤꯗꯃꯛ ꯂꯧꯇꯨꯅꯗꯨꯅ ꯅꯦꯄꯥꯜꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯂꯩꯉꯥꯛ ꯏꯟꯊꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯣꯡꯖꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯒꯤ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯔꯦꯕꯦꯔꯦꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MP ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯔꯦꯕꯦꯔꯦꯂꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯔꯨꯑꯣꯏꯕ ꯁ꯭ꯂꯣꯒꯥꯟꯗꯤ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯃꯥꯟ ꯐꯪꯕ ꯍꯧꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯟꯖꯤꯟ-ꯍꯟꯖꯤꯟ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯎꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯏꯂꯦꯛꯇꯣꯔꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯔꯥꯟꯕ ꯇꯧꯔꯦ ꯍꯥꯏꯕ ꯆꯤꯡꯅꯔꯕꯁꯨ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯂꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯚꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯁꯨꯡ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯝꯅꯃꯛ ꯂꯩꯔꯕꯅꯤ꯫ ꯃꯁꯤ ꯑꯊꯨꯕꯗ ꯊꯤꯡꯍꯧꯒꯗꯕꯅꯤ ꯍꯥꯏꯅ ꯔꯦꯕꯦꯔꯦꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯕ ꯐꯥꯎꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯊꯋꯥꯏ ꯋꯥꯑꯣꯏꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯗꯤꯅꯦꯁ ꯄ꯭ꯔꯇꯥꯞꯅ ꯒꯣ ꯕꯦꯛ ꯔꯥꯍꯨꯜ ꯍꯥꯏꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯄꯗ ꯃꯤ 12 ꯁꯤꯈ꯭ꯔꯦ, 12 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯉꯔꯥꯡ ꯄ꯭ꯔꯣꯚꯤꯟꯁ ꯑꯅꯤꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯁꯤ-ꯃꯤꯅꯥ ꯊꯣꯛꯄ ꯑꯃꯁꯨꯡ ꯄꯥꯛ ꯁꯟꯅ ꯑꯃ-ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯝꯗ꯭ꯔꯕꯗ 12 ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ 13ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯗꯒꯤ ꯏꯁ ꯅꯨꯁꯥ ꯇꯦꯡꯒꯥꯔꯥ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨꯡ ꯇꯨꯔꯤꯁ ꯏꯊꯠ ꯕꯥꯂꯤꯗ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯀꯤꯟꯊꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯃꯔꯝꯅ ꯇꯨꯔꯦꯜ ꯀꯌꯥ ꯄꯥꯊꯣꯛꯄ ꯑꯃꯁꯨꯡ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯕꯥꯂꯤꯗ ꯁꯤꯇꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯆꯥ ꯀꯌꯥ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄ ꯂꯩꯐꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯈ꯭ꯔꯦ꯫ ꯏꯁꯤꯡ ꯊꯨꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯇꯔ 2.5 ꯐꯥꯎꯕ ꯌꯧꯏ ꯍꯥꯏꯔꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯊꯣꯡ ꯌꯥꯝꯗ꯭ꯔꯕꯗ 2ꯁꯨ ꯇꯠꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯁꯤꯡ ꯃꯥꯡ ꯇꯥꯛꯄ, ꯁꯥ-ꯁꯟ ꯀꯌꯥ ꯁꯤꯕ ꯑꯃꯁꯨꯡ ꯃꯍꯩ-ꯃꯔꯣꯡ ꯊꯥꯕ ꯂꯧꯕꯨꯛ ꯀꯌꯥ ꯊꯨꯝꯗꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫